थौदोक खरा वारी खरा अदुके मतिक ngaki madudi thajabawai adubi human history da satine kiningai ngakningai oiba aduga chumsu chumba wari kaya dang leiri ngasi video asida wari manga khak matek thamjari madugi matang da adom hana taram kiroidra khalli 15 amadi 16th century asibu Italian Renaissance hairaga khangnai masigi matam sida Italy gi art and culture phajana chawkhatki amasung interior Europe ta maming chatki matam asidani Leonardo da Vinci Michelangelo khoina pokhibado makoina artwork khara puthoklammi adugumba ngasi phawda kanana sungamdri adubu timing asida haibadi 1494 adwaita Europe ta angakpagi laina ama sandorakki anaba aduna paikhiba mido zombie kumhanki laina adugi sathi bhaibu kok mai mit tagi sa pumlaga kentharami kanagumbugi naton yaramdi mana yaramdi kanagumbugi mai da sa mate yaramdi laina adugi ming syphilis kawi amasung sexually transmit oiba disease ni maramdi matamuda sex sathina popular oina Europe ki mafam khudingda chatharami kana gumra hai madu divine punishment ni mi yamna sihanki mi yamna jobbi gi sakta malhanki 1906 data anaba khalasigi layang bangamki vaccine puthorak padagi adubu laina asina mi kayadi sathina sakti halaga mong chadana sihanki mathangi wariya sina Henry Howard Holmes ko nupa magini America gi miyoni masigi nupa se serial killer ni picnic dagi mi gi saru palang skeleton pai basana ba pambaki mahak afaba satra win hawi aduga medical tamki aduga 1860 da Chicago pharmaceutical company amada chanki mahak da tamriba University to Michigan University dagini awdagi phangba sen aduna mahakna lam amalairaka hotel amasakatki madugi hotel adugi design su angak pamong da tohalami thong punamak mapandagi tahang bayarami aduga mystery su sillaga hire tawra sahanki mak na hotel adibu kari saktam da olhan ningiba madu mystery singa duna khangdana ba mauda mana angak pagilila ma sanagi khanki bari room singi window amati yaudi manung dagi sound proof ohelli kanagumna chain gi herbasu yadre lawraba su mapandagi tate aduga basement asibu dumping mi asibu dumping to system to sarami 1853 da Chicago da achubi exhibition ama tauki maduda America gi mafam khuding dagi leisa pakhang marwaina leisa bising maduda then bagi program ni tanja sida Holmes na magi hotel asigi advertise matang tauki adagi hotel ase mi chani mukna book taukirami adu butungda mi sing adu adagi amata thorkhidi makoi adu yamna wana nangna hotel da loina sikirami mi sing asi kadai de chatkrabano karam taukrabano haibagi inquiry tor tanjada Holmes na concern mi sing da register uhalli makoi loina departure tor ka thokri haibagi adu butungda badwai da leiba mi sing na chingdarakhi madudi hotel asida changkiba mi amata thokpu udi asumna police amana chingnaraktura Holmes pu thigalakmani Holmes lotki chahi ama makhai gi matungda mark pu trap toraga arrest tawi maudagi Holmes dawari hangbada magi secret punamak haidoraki aduga hai aigi iralni hairabasu pare maramdi ai mi hatningi aduna tawkhibani aroibada mi mayambu minungsi khangdana hatkibagi tamak Holmes pu phasi toraga hatki mathangi wari asina afabu ningthorel Alexander gini 33 years da mahak siki adubu magi death oikibagi wari ase mystery da asukkuiba asil lairakli kanagumana hai mahak matamuda malaria naduna sikibani kanagumana hai party da hu pithakibani but recent discovery ama khangbang amkre madudi mak ase sikide aduga hingna phumkibani New Zealand gi doctor kharana research yamna kupna phajana tawra matungda hai Alexander ningthore nongma party amata phajana yu thakki awdagi mahak arum hauki mana khalli waduna hakjang da arum ninbo eramgani awdagi mathangi numitchu mahak yu phajana thakirami awdagi mahak ki khom khud brain loina paralysis oiki numit ki ani phamung da tadro reiki aduga matamuda medical su yamna thak wangu matamna tri mi singna lenglak trabada ningthore lase siri haiduna phumki bani but mahak siramde hingna phumki toigumba su maki hakjang amatta nomdrabani aduga manungda thawai chatti haibudani aduga angakpa amana matamduda mihun yengbagi chatnabisu leiramti hairi mathangi wari asina Roman city Pompeii gini Pompeii yamna saukhalamba city amani Roman singi adubu 70 AD da Mount Vesuvius maigi chingdagi kapthorak pala bahana intercity asibu kuptuna
ꯃꯥꯡꯍꯟꯈꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯁꯤꯈꯤ꯫ 24 ꯑꯥꯋꯔꯁꯀꯤ ꯃꯅꯨꯡꯗ 16,000 ꯃꯤ ꯂꯣꯏꯅꯒꯤ ꯂꯣꯏꯅ ꯂꯥꯚꯥꯅ ꯀꯨꯞꯇꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯤꯈꯤ꯫ ꯁꯦꯀꯦꯟ ꯌꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯔꯤꯁꯦ꯫ ꯄꯣꯝꯄꯦꯏꯒ ꯊꯪꯅꯅ 11 ꯃꯥꯏꯜ ꯈꯛꯇ ꯂꯥꯞꯄꯗ ꯍꯥꯔꯀꯨꯂꯤꯅꯤꯌꯝ ꯀꯧꯕ ꯁꯤꯇꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯁꯨ ꯄꯣꯝꯄꯦꯏꯗꯒꯤ ꯂꯥꯛꯄ ꯒ꯭ꯌꯥꯁꯀꯤ ꯃꯅꯝꯅ ꯈꯨꯗꯛꯇ ꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯚꯤꯁꯨꯚꯤꯌꯁ ꯃꯩꯒꯤ ꯆꯤꯡꯗꯨꯗꯒꯤ ꯊꯣꯔꯛꯄ ꯒ꯭ꯌꯥꯁ ꯑꯗꯨ 450 km/hꯒꯤ ꯁ꯭ꯄꯤꯗꯇ ꯄꯥꯏꯔꯛꯈꯤ, ꯑꯗꯨꯒ ꯁꯥꯕꯅ 1000 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯍꯦꯜꯂꯤ꯫ ꯃꯗꯨꯅ ꯐꯪꯕꯒ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯈꯨꯗꯛꯇ ꯁꯧꯊꯈꯤ, ꯑꯗꯨꯒ ꯕ꯭ꯔꯦꯟ ꯄꯣꯈꯥꯏꯔꯒ ꯁꯤꯅꯈꯤ꯫ ꯄꯣꯝꯄꯦꯏ ꯑꯃꯗꯤ ꯍꯥꯔꯀꯨꯂꯤꯅꯤꯌꯝꯕꯨ ꯁꯦꯛꯁ ꯁꯤꯇꯤ ꯍꯥꯏꯔꯒ ꯈꯪꯅꯩ꯫ 18th ꯁꯦꯟꯆꯨꯔꯤꯗ ꯁꯤꯇꯤ ꯑꯅꯤ ꯑꯁꯤ ꯐꯪꯂꯨꯕꯅꯤ꯫ ꯉꯁꯤꯁꯨ ꯃ꯭ꯌꯨꯖꯤꯌꯝꯗ ꯅꯨꯡ ꯑꯣꯟꯈꯤꯕ ꯃꯤꯁꯤꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯂꯩ, ꯑꯃꯁꯨꯡ ꯃꯇꯝꯗꯨꯒꯤ ꯀꯤꯟꯊꯈ꯭ꯔꯕ ꯌꯨꯝꯒꯤ ꯋꯥꯜꯁꯤꯡꯗ ꯁꯦꯛꯁꯀꯤ ꯄꯤꯛꯆꯔ ꯀꯌꯥ ꯂꯩ, ꯃꯗꯨꯁꯨ ꯎꯕ ꯐꯪꯏ꯫ ꯂꯥꯁꯠꯂꯤ, ꯖꯄꯥꯟꯅ ꯇꯧꯈꯤꯕ ꯅꯥꯟꯀꯤꯡ ꯃꯦꯁꯦꯀꯔ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯖꯄꯥꯟꯅ ꯅꯥꯟꯀꯤꯡ ꯀꯧꯕ ꯆꯥꯏꯅꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯁꯤ ꯀꯦꯞꯆꯔ ꯇꯧꯔꯒ 6 ꯋꯤꯛꯀꯤ ꯃꯅꯨꯡꯗ ꯃꯤ 3,00,000 ꯍꯥꯠꯇꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯍꯟ ꯑꯃꯠꯇ ꯈꯥꯛꯈꯤꯗꯦ꯫ ꯁꯥꯊꯤꯅꯁꯨ ꯔꯦꯞ ꯇꯧꯕꯤꯈꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥ ꯃꯗꯨꯒꯤ ꯋꯥꯊꯣꯛꯇꯣ ꯉꯁꯤꯁꯨ ꯀꯥꯎꯗꯦ꯫ ꯖꯄꯥꯅꯤꯁꯅ ꯆꯥꯏꯅꯤꯁꯁꯤꯡꯕꯨ ꯑꯗꯨꯛ ꯇꯥꯊꯤꯈꯤꯕ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯚꯥꯞ ꯇꯥꯗꯦ꯫ So thanks for watching.